Hello everyone. A gaming Maibam Ananjui Meitei, founder of Ananjui Trading Academy. Ngasi ay mayang mapamda yam nungaiba yam namaru oiba ay wafam kradang share tawzage hariba wafam singasi aina matam kuinagi mamangdagi paisa tanbagi sen tanbagi lamsida hiram kaya amada onazarakpadagi thengnarakpa experience dagi Thamoi sengna mayamda share tawzadoini madudi kaino harakanda aikoi miyobasigi punsigi khwaidagi maruoiba tangkakse laikoina laik laisu tamba loisalakpadagina yum kai pandrinegi mamang sibawni sibaw oidoini ko kaigino haitaradi haiba matamsigi manungsida aina pamjariba lifestyle aina pamjariba future madu mayamdu hariba timing sida kuna same sadana loislaudoine adubu yam lurisi kaino harakanda hariba aikoina laisulai tamba loirakansida aina sen tanbagi lambisida sangakpasida aikoida challenge mayam am thingnei hariba challenge sing ase ai macha kai kaina ai mayamda share tawzarake challenge number 1 aikoina laik tamba loiraka thabak phangte aikoina laik tamakpa matamda thabak hairakti thabak ki maramda aikoi tamakkite adubu aikoina laik tamba hoglakpada aikoi ahalamasing dikre hai laikana pau laikana tamu karigi laikana parati hayeng sanaba thabak phangduna punsisi mahau marek mahasi kari mahau leina hingnanamgidamakta adubu aikoina laik pabalo laik tambalo rakansitadi etore laik tamna akoigi thabak tongnabugidamakta amuk thabak tamba amuk daka lay aduna aina matang sida masigi solution oina hainingbadi somna karigumba laik tamna tamna laik taminge manungsida somna karigumba thabak amada apambadu somna laptop pi bataragati hairiba somna tawningiba thabaktugi matangda laik tamna tamna somna thijanba hobiro aduga madugi matangda nainaba hobiro sikudang manharakanda somna doctor oiningena khalasi adu ibataragati som doctor gi maramda thijanba hobiro akang hi tanabiro doctor oiningi duga related oiba concern oiba subject singda som wanaba hobiro aduga number 2 challenge madudi kaino kan aikoina paisa tanbagi lambi sida changsala akansida kedo kya kanda madugi kansi aina tawningi ba thabak to tawnanabgi da maktamu matam kaithok pasine review aina khudamana harakansida aina check chuba mystery mu oiragena khalin adu ibataragati ai jugaliti hawdoini aina osa oigena khalle adu itadi tet thadaba yaroi adagi si diet thadaba yaroi adagi bed thadaba yaroi maduna suluidri adigi mu aisi ai professional trader mu oigena khallena khalseba adu ibataragati ai amu kadoge basic tagi mu aisi tamakpa dai adu mu matang sidi yam lurisi kaino haragati aina ngasai kano si thabak se ina toksalure kansida masi kanagadra khandana toksalure adubu mark sida isi amu pamaktre adu itate I thabak se anuba mu hongthupa tabare adubu sumain sum ngasai aigi apambasi ngasai phakna wonabasida aina aigi punsisida kaya hanna thabak se hongba ngamdoino sini madu hongnabagi somda matam leibra sinida aduduna ngasai aina masigi matang tamu hainingi si kenra kanda somna karigumba pamjaba thaba ama leiraba adu oiba taragadi somna ngasai mahai tamna tamna haitarene somna paisa thokpa yaba adugumba thabak yengbiyoba adu natragadi ngasai sugumagi problem se laktaragadi last tadi ai amaso amta hayawdadana yana waba phimam amata leikiba yai aduga ahum suba challenge na kaino ekoi miyoibigi punsise yam telibo mayam simadi mayam se loi khangbiramani hojikti oriba lifestyle sina marom kanda miyoibigi punsise asuk yamna noma noma gi sum tenjale
ꯇꯧꯒꯗꯕ ꯊꯕꯛ ꯑꯩꯅ ꯒ꯭ꯌꯥꯟꯒ ꯇꯥꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏ ꯃꯇꯝꯁꯤ ꯂꯩꯔꯝꯃꯣꯏꯗꯣꯏꯅꯤꯀꯣ ꯊꯕꯛ ꯇꯧꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯃꯅꯤ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯕꯤꯔꯦ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯗꯣꯛꯇꯔ ꯑꯣꯏꯅꯤꯡꯉꯝꯒꯅꯤ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯅꯤꯡꯉꯝꯒꯅꯤ ꯑꯗꯒꯤ IPS ꯑꯣꯏꯅꯤꯡꯉꯝꯒꯅꯤ IAS ꯑꯣꯏꯅꯤꯡꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯂꯣꯏ ꯑꯣꯏꯕꯗꯤ ꯌꯥꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯃꯗꯨ ꯑꯣꯏꯅꯕꯒꯤ ꯑꯩꯉꯣꯟꯗ ꯃꯇꯝ ꯂꯩꯇꯦꯕ ꯑꯗꯨꯅ ꯀꯩꯗꯧꯒꯦꯗ ꯃꯌꯥꯝꯗ ꯉꯁꯥꯏꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯅꯨ ꯁꯣꯝꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯂꯩꯕ ꯇꯥꯔꯒꯗꯤ ꯁꯣꯝ ꯏꯙꯔ ꯎꯙꯔ ꯌꯦꯡꯕꯤꯔꯨꯔꯅꯨ ꯑꯇꯣꯞꯄ ꯈꯟꯕꯤꯔꯨꯔꯅꯨ ꯁꯣꯝꯅ ꯐꯪꯅꯤꯡꯉꯤꯕ ꯄꯥꯟꯗꯝꯗꯣ ꯍꯦꯛ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯁꯣꯝ ꯆꯪꯁꯤꯟꯕꯤꯌꯨ ꯑꯩꯅ ꯃꯁꯤ ꯃꯌꯥꯝꯁꯦ ꯃꯌꯥꯝꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯉꯁꯥꯏꯒꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯁꯦ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯑꯍꯥꯟꯕꯗ ꯄꯣꯛꯄ ꯑꯩꯈꯣꯏ ꯄꯣꯛꯂꯛꯑꯦꯀꯣ ꯄꯣꯛꯂꯛꯄꯗꯒꯤꯅ ꯆꯍꯤ 2.5 ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯇꯝꯗꯕꯨ ꯆꯍꯤ 5 ꯑꯣꯏꯔꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯍꯤ 2.5 ꯁ꯭ꯋꯥꯏꯗꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯀꯤꯠ ꯁꯦꯟꯇꯔꯗ ꯀꯩꯗ ꯊꯤꯟꯕ ꯇꯧꯅꯔꯦ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤꯅ ꯆꯍꯤ 2.5 ꯁꯤꯐꯥꯎꯁꯤ ꯑꯩꯈꯣꯏꯒꯤ ꯑꯟꯀꯟꯁꯤꯌꯁ ꯍꯥꯏꯇꯥꯔꯦ ꯂꯔꯅꯤꯡ ꯏꯁꯇꯦꯖꯅꯤ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯁꯪꯁꯥꯔꯁꯤ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯚꯥꯞ ꯇꯥꯖꯗ꯭ꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯇꯥꯟꯖꯥ ꯑꯃꯈꯛꯅꯤ ꯑꯗꯨꯗꯒꯤꯗꯤ ꯆꯍꯤ 2.5ꯗꯒꯤꯅ ꯆꯍꯤ 14 18 14 ꯁ꯭ꯋꯥꯏꯐꯥꯎꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯅꯣꯂꯦꯖ ꯇꯥꯟꯁꯤꯟꯅꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯁꯤ ꯃꯇꯝꯁꯤ ꯁꯤꯖꯤꯟꯅꯔꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯆꯍꯤ 14 15 ꯁꯦ 18 14 ꯁꯤꯗꯒꯤꯅ ꯆꯍꯤ 35 ꯁ꯭ꯋꯥꯏ ꯆꯍꯤ 11 19 ꯃꯨꯛꯀꯤ ꯃꯇꯝꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯌꯔ ꯁꯦꯝꯍꯧꯗꯣꯏꯁꯤ ꯃꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤꯅ ꯀꯔꯤꯌꯔ ꯁꯦꯝꯕꯒꯤ ꯁ꯭ꯇꯦꯖꯅꯦꯕ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯂꯥꯟꯊꯣꯔꯛꯑꯒꯅ ꯆꯍꯤ 35 ꯁꯤꯗꯒꯤꯅ 40 ꯐꯥꯎꯒꯤ ꯃꯔꯛꯀꯤꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯦꯔꯤꯌꯁ ꯁ꯭ꯇꯦꯖ ꯍꯥꯏꯇꯥꯔꯦ ꯁꯣꯝꯅ ꯀꯩꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯌꯨꯝ ꯄꯥꯟꯖꯔꯣꯏ ꯍꯥꯏꯔꯒꯁꯨ ꯐꯦꯃꯤꯂꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯔ ꯑꯃ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯒꯤ ꯃꯇꯝꯗꯒꯤꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ 40 ꯌꯧꯁꯟꯈ꯭ꯔꯅꯤ ꯑꯗꯩꯗꯤ ꯑꯩ ꯉꯁꯥꯏꯒꯤ ꯀꯄꯜ ꯂꯥꯏꯐꯇ ꯆꯪꯈ꯭ꯔꯅꯤ ꯑꯗ ꯃꯔꯛꯇ ꯍꯧꯖꯤꯛꯀꯤ ꯌꯦꯡꯉꯣ ꯄꯣꯛꯑꯦ ꯄꯣꯛꯄꯗꯒꯤ ꯑꯩ ꯀꯤꯠ ꯁꯦꯟꯇꯔ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯦ ꯀꯤꯠ ꯁꯦꯟꯇꯔ ꯆꯠꯄꯗꯒꯤꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩ ꯏꯍꯩ ꯏꯁꯤꯡ ꯇꯝꯅꯕꯒꯤ ꯃꯇꯝ ꯑꯃꯃꯨꯛ ꯈꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯀꯩꯗꯧꯕ ꯑꯩꯒꯤ ꯀꯦꯔꯤꯌꯔ ꯁꯦꯝꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯀꯦꯔꯤꯌꯔ ꯁꯦꯝꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯃꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯒ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯒꯤ ꯀꯦꯔꯤꯌꯔ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯄ꯭ꯔꯃꯥꯟ ꯑꯣꯏꯅ ꯍꯥꯏꯖꯔꯕꯗ ꯏꯉꯥ ꯏꯉꯦꯟꯒꯤ ꯃꯇꯝꯒ ꯃꯥꯟꯅꯩ ꯐ꯭ꯔꯦꯟड्स ꯃꯌꯥꯝ ꯀꯣ ꯏꯉꯥ ꯏꯉꯦꯟ ꯃꯇꯝꯒ ꯃꯥꯟꯅꯩ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯏꯉꯥ ꯏꯉꯦꯟ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤꯁꯤꯡꯅ ꯃꯥꯒꯤ ꯂꯧꯐꯝꯗ ꯆꯠꯇꯅ ꯉꯁꯥꯏꯒꯤ ꯂꯧꯕꯨꯛꯁꯤ ꯁꯦꯝ ꯁꯥꯗꯅ ꯇꯧꯔꯀꯥꯟꯁꯤꯗ ꯐꯧꯁꯤ ꯃꯥꯅ ꯄꯥꯝꯖꯕ ꯐꯧ ꯊꯥꯗꯣꯏꯅꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯥꯍꯧꯔꯀꯥꯟꯗ ꯍꯌꯦꯡ ꯄꯣꯏꯅꯨꯗ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯐꯧꯗꯨ ꯂꯣꯛꯇꯣꯏꯅꯦꯕ ꯃꯔꯛꯇꯨꯗꯁꯨ ꯀꯩꯗꯧꯔꯦ ꯃꯥꯅ ꯄꯣꯠꯊꯣꯛ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯇꯤꯟ ꯇꯥꯕꯔ ꯌꯦꯡꯗꯣꯏꯅꯤ ꯅꯥꯄꯤ ꯈꯣꯝꯗꯣꯛꯇꯣꯏꯅꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝ ꯑꯃ ꯇꯧꯔꯀꯥꯟꯁꯤꯗ ꯄꯣꯏꯅꯨꯗ ꯐꯧꯊꯣꯛ ꯂꯩꯅ ꯊꯣꯛꯑꯀꯥꯟꯗ ꯂꯦꯝꯍꯧꯔꯤꯕ ꯊꯥꯁꯤꯡꯗ ꯃꯥꯒꯤ ꯀꯣꯠꯇꯒꯤ ꯐꯧꯁꯤ ꯉꯁꯥꯏ ꯀꯥꯏꯗꯅ ꯅꯨꯡꯉꯥꯏꯅ ꯆꯥꯔꯒ ꯂꯦꯟꯗꯣꯏꯅꯦꯕ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯥꯏꯔꯤꯕ ꯀꯔꯤꯌꯔ ꯁꯦꯝꯕꯒꯤ ꯇꯥꯏꯃꯤꯡ ꯑꯩꯅ ꯃꯃꯥꯡꯗ ꯑꯍꯥꯟꯕꯗ ꯄꯟꯖꯈ꯭ꯔꯤꯗꯨꯀꯣ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯁꯤꯜꯂꯛꯄꯗꯒꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛꯁꯦ ꯃꯁꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯇꯥꯡꯀꯛ ꯑꯃꯅꯦꯕ ꯃꯁꯤ ꯁꯣꯝꯅ ꯐꯖꯅ ꯁꯤꯖꯤꯟꯅꯍꯧꯗ꯭ꯔꯕ ꯁꯣꯝꯅ ꯉꯁꯥꯏꯒꯤ ꯄꯥꯝꯖꯕ ꯁꯣꯝꯒꯤ ꯂꯧꯕꯨꯛꯇꯨꯗ ꯄꯥꯝꯖꯕ ꯉꯁꯥꯏꯒꯤ ꯐꯧ ꯊꯥꯕꯒꯤ ꯇꯥꯏꯞꯇ ꯁꯣꯝꯅꯁꯨ ꯁꯣꯝꯒꯤ ꯀꯦꯔꯤꯌꯔ ꯁꯦꯝꯕꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯁꯣꯝꯅ ꯄꯥꯝꯖꯔꯤꯕ ꯇꯧꯒꯦ ꯈꯜꯂꯤꯕ ꯑꯣꯏꯅꯤꯡꯉꯤꯕ ꯈꯨꯗꯤꯡꯃꯛꯇꯨ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯁꯣꯝꯅ ꯂꯩꯊꯤ ꯊꯥꯗꯅ ꯍꯣꯠꯅꯍꯧꯗ꯭ꯔꯕ ꯍꯥꯏꯔꯤꯕ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯕꯨ ꯁꯣꯝ ꯅꯥꯟꯊꯣꯛꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯣꯝ ꯌꯨꯝ ꯄꯥꯅꯤꯡꯗ꯭ꯔꯁꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯉꯁꯥꯏꯒꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯇꯥꯟꯖꯥ ꯌꯧꯁꯤꯜꯂꯛꯄꯅꯤꯅ ꯐꯦꯃꯤꯂꯤꯗꯒꯤ ꯄ꯭ꯔꯦꯁꯔ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯅꯤ ꯑꯗꯩꯗꯤ ꯌꯨꯝ ꯄꯥꯜꯂꯦꯅ ꯈꯜꯂꯁꯤ ꯁꯣꯝ ꯁꯦꯟꯊꯣꯛ ꯂꯩꯇꯅꯗꯤ ꯌꯨꯝ ꯄꯥꯅꯤꯡꯉꯣꯏ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯗ ꯌꯨꯝ ꯄꯥꯟꯕꯁꯤ ꯁꯨꯝ ꯊꯦꯡꯊꯔꯛꯏꯁꯤ ꯌꯨꯝ ꯄꯥꯟꯕꯁꯤ ꯁꯨꯝ ꯀꯤꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯆꯍꯤ ꯃꯇꯥꯡꯁꯤ ꯌꯧꯔꯗꯤ ꯌꯨꯝ ꯄꯥꯟꯕꯁꯤ ꯂꯣꯏ ꯀꯤꯁꯜꯂꯛꯑꯅꯤ ꯑꯗꯨꯕꯨ
ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯄꯣꯏꯟ ꯑꯃꯒ ꯍꯥꯞꯆꯅꯤꯡꯉꯤꯁꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯟꯕ ꯊꯦꯡꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯁꯨ ꯍꯧꯖꯤꯛ ꯂꯥꯛꯑꯕꯅꯦꯕ ꯁꯤ ꯁꯣꯝꯅ ꯁꯣꯝ ꯁꯣꯏꯗꯅꯃꯛꯀꯤ ꯊꯦꯡꯅꯔꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯆꯦꯂꯦꯟꯖ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯌꯨꯝꯁꯦ ꯄꯥꯜꯂꯅꯤ ꯌꯨꯝꯁꯦ ꯄꯥꯜꯂꯦꯅ ꯈꯜꯂꯁꯤ ꯌꯨꯝ ꯄꯥꯟꯕꯗꯩꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏ ꯀꯥꯟꯗ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯍꯦꯟꯒꯠꯂꯛꯑꯅꯤ ꯑꯩꯅ ꯅꯤꯡꯇꯝꯅ ꯊꯕꯛ ꯁꯨꯕ ꯑꯗꯒꯤ ꯉꯁꯥꯏ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯉꯁꯥꯏꯒꯤ ꯀꯦꯔꯤꯌꯔ ꯁꯦꯝꯕꯒꯤ ꯇꯥꯏꯃꯤꯡꯁꯤꯗꯗꯤ ꯑꯩꯅ ꯍꯥꯏꯕ ꯎꯠꯍꯧꯕꯗ ꯉꯁꯥꯏꯒꯤ ꯏꯀꯥꯏ ꯏꯀꯤ ꯈꯪꯉꯣꯏꯗꯣꯏꯅꯤ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯀꯤꯕ ꯂꯩꯇꯅ ꯊꯕꯛꯁꯤ ꯁꯨꯕ ꯉꯝꯃꯤꯉꯩꯒꯤ ꯌꯥꯝꯅ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯔꯤꯉꯩꯒꯤ ꯇꯥꯡꯀꯛꯅꯦꯕ ꯑꯩꯈꯣꯏꯅ ꯀꯦꯔꯤꯌꯔ ꯁꯦꯝꯕꯒꯤ ꯇꯥꯡꯀꯛꯁꯦ ꯃꯁꯤ ꯂꯥꯟꯊꯣꯛꯈ꯭ꯔꯕ ꯐꯦꯃꯤꯂꯤ ꯆꯪꯉꯛꯄꯗꯩꯗꯤ ꯀꯩꯗꯧꯔꯦ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯌꯥꯝꯁꯤꯜꯂꯛꯑꯅꯤ ꯄꯩꯁꯥ ꯆꯪꯕ ꯍꯦꯟꯒꯠꯂꯛꯑꯅꯤ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯀꯥꯁꯤ ꯂꯣꯏꯕꯗ ꯁꯥꯒꯠꯂꯛꯑꯅꯤ ꯇꯧꯐꯝ ꯈꯪꯉꯔꯣꯏ ꯕꯨꯗꯤ ꯂꯧꯁꯤꯡ ꯂꯣꯏ ꯐꯛꯆꯜꯂꯛꯑꯅꯤ ꯀꯣ ꯍꯧꯖꯤꯛꯀꯤ ꯀꯦꯔꯤꯌꯔ ꯁꯦꯝꯍꯧꯗ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯂꯧꯕꯨꯛꯇꯨꯗ ꯉꯁꯥꯏꯒꯤ ꯐꯧꯗꯨ ꯃꯌꯥꯝꯅ ꯇꯧꯅꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯅ ꯐꯖꯅ ꯁꯦꯝꯗ꯭ꯔꯕ ꯐꯖꯅ ꯐꯧ ꯊꯥꯗ꯭ꯔꯕ ꯑꯗꯨꯑꯣꯏꯗꯤ ꯄꯣꯏꯅꯨꯗ ꯑꯩꯈꯣꯏꯅ ꯐꯧ ꯂꯣꯛꯄ ꯌꯥꯗꯕꯗꯧꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯀꯦꯔꯤꯌꯔ ꯁꯦꯝꯕꯒꯤ ꯇꯥꯏꯃꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯐꯖꯅ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯀꯦꯔꯤꯌꯔꯁꯦ ꯃꯐꯝ ꯆꯥꯅ ꯁꯦꯝꯍꯧꯗꯕ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯄꯨꯟꯁꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯃ ꯂꯥꯛꯀꯗꯒꯦ ꯍꯥꯏꯗꯤ ꯆꯍꯤ 40 ꯂꯥꯟꯖꯟꯈ꯭ꯔꯅꯤ ꯂꯥꯟꯖꯜꯂꯛꯄꯗꯩꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯂꯥꯏꯕꯛꯇ ꯇꯥꯏꯅꯕ ꯄꯨꯟꯁꯤ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯂꯥꯏꯐ ꯑꯃ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯍꯤꯡꯒꯅꯦꯕꯀꯣ ꯀꯔꯤꯒꯨꯝꯕ ꯁꯦꯝꯍꯧꯕ ꯀꯥꯡꯕꯨꯗꯨꯅ ꯃꯥꯅ ꯄꯥꯝꯖꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯃꯗ ꯍꯤꯡꯖꯔꯅꯤ ꯑꯗꯨꯅ ꯍꯤꯡꯕꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤ ꯑꯅꯤ ꯊꯣꯛꯂꯛꯑꯦꯕ ꯑꯃꯅ ꯀꯩꯗꯧꯕ ꯑꯩꯅ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯍꯤꯡꯕ ꯑꯗꯨ ꯑꯃꯅ ꯀꯩꯗꯧꯕ ꯂꯥꯏꯕꯛꯇ ꯇꯥꯏꯅꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯅ ꯇꯝꯃꯝꯗ꯭ꯔꯕꯅꯤ ꯑꯩꯁꯦ ꯂꯥꯏꯔꯕꯅ ꯇꯝꯃꯝꯃꯕꯗꯤ ꯀꯥꯏꯅ ꯈꯟꯗꯣꯛꯄ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯂꯥꯏꯐꯇ ꯌꯥꯅ ꯌꯥꯅꯕ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯔꯦꯟ ꯑꯃꯗ ꯆꯠꯈꯤꯗꯣꯏꯅꯦꯕ ꯃꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯀꯦꯔꯤꯌꯔ ꯁꯦꯝꯕꯒꯤ ꯌꯥꯝ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯃꯅꯨꯡꯁꯤꯗ ꯇꯔꯨ ꯌꯦꯡꯗꯅ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯂꯩꯕꯁꯤ ꯇꯧꯕꯤꯒꯅꯨ ꯁꯣꯝ ꯑꯝꯇꯪ ꯈꯟꯕꯤꯌꯨꯀꯣ ꯁꯣꯝꯅ ꯉꯁꯤ ꯄꯥꯏꯈꯠꯀꯗꯧꯔꯤꯕ ꯊꯕꯛꯀꯥꯁꯦ ꯌꯥꯝ ꯃꯨꯟꯅ ꯈꯟꯕꯤꯌꯨꯀꯣ ꯁꯣꯝꯅ ꯄꯥꯏꯈꯠꯀꯗꯧꯔꯤꯕ ꯊꯕꯛꯁꯤꯅ ꯁꯣꯝꯅ ꯃꯥꯡꯖꯔꯤꯕ ꯃꯪꯂꯥꯟ ꯃꯌꯥꯝꯁꯤꯕꯨ ꯃꯪꯐꯥꯎꯅꯍꯟꯕ ꯌꯥꯒꯗꯧꯔꯤꯕ ꯒꯥꯏꯁꯦ ꯈꯟꯕ ꯌꯥꯝ ꯇꯉꯥꯏ ꯐꯗꯦꯀꯣ ꯃꯁꯤꯃꯁꯨ ꯃꯌꯥꯝꯗ ꯈꯟꯕꯤꯌꯣꯕ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯂꯧꯖꯔꯤꯕꯁꯦ ꯀꯦꯔꯤꯌꯔ ꯁꯦꯝꯕꯒꯤ ꯃꯇꯝꯁꯤ ꯌꯥꯝꯕꯁꯨ ꯅꯠꯇꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯆꯍꯤ 40 ꯁꯨꯖꯟꯈ꯭ꯔꯕ ꯋꯥꯈꯜꯅ ꯅꯍꯥ ꯑꯣꯏꯖꯔꯒꯁꯨ ꯀꯩꯗꯧꯕ ꯍꯛꯆꯥꯡꯗꯤ ꯍꯟꯅꯨꯕꯒꯤ ꯊꯕꯛ ꯍꯧꯈ꯭ꯔꯅꯦꯕ ꯑꯗꯨꯗꯒꯤꯗꯤ ꯀꯩꯗꯧꯋꯦ ꯑꯔꯦꯝꯕ ꯊꯕꯛ ꯄꯥꯝꯃꯛꯑꯒꯅꯤ ꯉꯁꯥꯏ ꯑꯀꯤ ꯑꯈꯪ ꯈꯪꯗꯅ ꯏꯀꯥꯏ ꯏꯀꯤꯒ ꯈꯪꯗꯉꯩ ꯊꯕꯛ ꯁꯨꯔꯝꯕ ꯑꯩ ꯁꯤꯃꯗꯤ ꯐꯪꯗ ꯌꯥꯗꯦꯒꯅ ꯈꯜꯂꯝꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯇꯞꯅ ꯊꯥꯗꯣꯔꯛꯑꯅꯤ ꯑꯗꯨꯗꯤ ꯀꯩꯗꯧꯔꯦ ꯑꯔꯦꯝꯕ ꯊꯕꯛ ꯌꯥꯝ ꯂꯦꯝꯅꯒ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯊꯤꯔꯛꯑꯅꯤ ꯄꯨꯟꯁꯤꯁꯤ ꯌꯥꯅ ꯌꯥꯅꯕ ꯍꯤꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯣꯏꯁꯤꯟꯈꯤꯗꯣꯏꯅꯦ ꯂꯣꯏꯕ ꯉꯥꯏꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯤ ꯃꯇꯥꯡꯁꯤꯃ ꯑꯩ ꯃꯌꯥꯝꯗ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯅ ꯃꯁꯤꯅꯤ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯌꯥꯝ ꯀꯟꯅ ꯃꯔꯨ ꯑꯣꯏꯅ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡ ꯃꯁꯤꯗ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯁꯤꯅꯤ ꯃꯁꯤꯅ ꯑꯩꯅ ꯃꯌꯥꯝꯗ ꯉꯁꯥꯏꯒꯤ ꯁꯤꯌꯔ ꯇꯧꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯁꯤ ꯉꯁꯤ ꯑꯩꯒꯤ ꯁꯤꯌꯔꯤꯡꯁꯤ ꯃꯌꯥꯝꯅ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯀꯃꯦꯟꯗ ꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯁꯣꯝꯅ ꯑꯩꯅ ꯉꯁꯤ ꯁꯤꯌꯔ ꯇꯧꯖꯔꯤꯕ ꯋꯥꯐꯝ ꯈꯔꯁꯤ ꯀꯥꯟꯅꯩ ꯈꯪꯕꯤꯔꯒꯗꯤ ꯁꯣꯝꯒꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯍꯦꯟꯖꯟꯕ ꯑꯗꯒꯤ ꯐꯣꯠꯍꯧꯕ ꯀꯔꯤꯒꯨꯝꯕ ꯂꯩꯔꯒꯁꯨ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯎ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯗ ꯀꯥꯟꯅꯒꯗꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯑꯩ ꯃꯊꯪ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯊꯪꯗꯤ ꯑꯩ ꯃꯌꯥꯝꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃꯒꯁꯨ ꯑꯩ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯑꯩꯅ ꯁꯦꯝꯖꯔꯛꯀꯗꯕ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯤ ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯁꯨꯗꯅ ꯄꯩꯁꯥꯗꯤ ꯇꯥꯜꯂꯕ ꯑꯗꯨꯕꯨ ꯄꯩꯁꯥꯗꯤ ꯄꯥꯏꯕ ꯏꯉꯝ ꯉꯝꯗꯕ ꯄꯩꯁꯥꯁꯤ
ꯄꯥꯏꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁꯤꯔꯤꯁ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯂꯤꯇꯔꯦꯁꯤ ꯍꯥꯏꯕꯗꯨꯒꯤ ꯁꯤꯗ ꯏꯄꯤꯁꯣꯠ 9 ꯑꯩꯅ ꯃꯌꯥꯝꯗ ꯈꯨꯖꯤꯟꯅꯖꯒꯦ ꯍꯥꯏꯗꯅ ꯀꯩꯅꯣ ꯍꯣꯠꯅꯖꯔꯤ ꯑꯗꯨꯅ ꯏꯄꯤꯁꯣꯠ 1 ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯃꯐꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯂꯤꯇꯔꯦꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯄꯨꯟꯅ ꯀꯩꯅꯣ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯊꯨꯕꯗ ꯑꯩꯅ ꯏꯄꯤꯁꯣꯠ 1ꯒ ꯂꯣꯏꯅꯅ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯔꯣꯏꯕꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯩ